ꯃꯤꯗꯤꯌꯝ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯆꯥꯗꯣꯏꯁꯤꯗ ꯑꯣꯛ ꯊꯣꯡꯕꯅꯦ ꯁꯤꯗ ꯑꯣꯛ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯕꯣꯛ ꯆꯣꯏꯁꯨ ꯌꯥꯎꯔꯦ ꯑꯗ ꯁꯤꯗ ꯇꯤꯜꯍꯧꯁꯦ ꯑꯩꯒꯤꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯍꯥꯞꯄ ꯇꯤꯜꯍꯧꯗꯨꯅꯦ ꯁꯤꯗ ꯑꯩꯒꯤꯗꯤ ꯈꯔ ꯄꯥꯝꯖꯩꯑꯕ ꯁꯤꯁꯦ ꯑꯗꯨꯝ ꯑꯗꯨꯒ ꯑꯩ ꯆꯅꯝ ꯑꯃ ꯌꯥꯎꯔꯦ ꯆꯅꯝ ꯌꯥꯎꯋꯦ ꯃꯥꯏꯗꯤ ꯇꯤꯜꯍꯧ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯕꯨꯗꯤ ꯆꯥ ꯍꯧꯔꯁꯤ ꯒ꯭ꯔꯦꯚꯤꯒ ꯌꯥꯎꯋꯦ ꯍꯥꯏ ꯆꯥꯛꯀ ꯂꯥꯝꯃꯦꯕ ꯊꯦꯡꯉꯦ ꯉꯁꯤ ꯆꯦꯂꯦꯟꯖꯅꯤꯀꯣ ꯄꯅꯤꯁꯃꯦꯟ ꯍꯥꯏꯔꯛꯑꯣ ꯆꯦꯂꯦꯟꯖꯂꯣ ꯁꯦ ꯑꯩ ꯇꯞ ꯇꯞ ꯆꯥꯁꯤ ꯍꯥꯎꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯔꯁꯦ ꯍꯥꯏꯔꯣ ꯆꯦꯂꯦꯟꯖ ꯇꯧꯁꯤ ꯍꯣꯏꯅꯦ ꯇꯧꯔꯁꯤꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯀꯨꯏꯔꯦꯕꯀꯣ ꯑꯩ ꯌꯥꯎꯗꯕꯁꯦꯀꯣ ꯅꯪꯕꯨꯗꯤ ꯊꯥꯒꯠꯂꯛꯑꯦ ꯑꯩ ꯏꯆꯟꯅꯨꯄꯤꯒ ꯇꯧꯔꯒ ꯑꯗꯣ ꯑꯩꯕꯨꯗꯤ ꯀꯨꯏꯔꯦ ꯑꯗꯣ ꯍꯟꯗꯛꯇꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯌꯥꯎꯔꯛꯑꯒꯦ ꯆꯥꯕ ꯍꯧꯔꯁꯨ ꯌꯥꯔꯦ ꯆꯦꯂꯦꯟꯖ ꯇꯧꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯆꯦꯂꯦꯟꯖꯅꯤ ꯍꯥꯃꯤ ꯇꯥꯟꯅꯁꯦ ꯅꯠꯇ꯭ꯔꯣ ꯍꯥꯃꯤ ꯇꯥꯟꯅꯁꯦ ꯌꯥꯔꯕꯣ ꯍꯧꯔꯕꯣ ꯌꯥꯔꯕꯣ ꯄꯨꯂꯞ ꯀꯧꯈꯠꯈꯤꯗꯧꯅꯦꯕ ꯍꯧꯔꯁꯤ ꯌꯥꯔꯦ ꯆꯠꯂꯛꯑꯃꯦꯕ ꯆꯠꯂꯒꯦ ꯑꯩꯒꯤ ꯃꯇꯨꯡ ꯀꯩꯅꯣ ꯄꯨꯔꯛꯇ꯭ꯔꯦ ꯂꯦꯃꯟ ꯑꯩꯒꯤ ꯂꯦꯃꯟꯅꯤ ꯑꯁ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯒꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯛ ꯁꯥꯕ꯭ꯔꯥ ꯆꯞ ꯆꯥꯏ ꯆꯞ ꯆꯥꯏꯌꯦ ꯃꯇꯨꯡ ꯌꯥꯝ ꯆꯠꯁꯤꯜꯂꯨꯅꯦ ꯍꯥꯏꯗꯤ ꯃꯇꯨꯡ ꯃꯍꯥꯎ ꯌꯦꯡꯁꯤꯜꯂꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤ ꯀꯦꯞꯁꯨꯟꯁꯦ ꯑꯁ ꯊꯥꯏꯌꯦ ꯁꯤꯗꯤ ꯁꯤ ꯌꯦꯡꯉꯨ ꯆꯥꯎꯋꯦꯕꯀꯣ ꯆꯥꯛꯄꯨꯗꯤ ꯄꯛꯑꯦ ꯁꯤ ꯑꯝꯇ ꯆꯥꯔ ꯌꯦꯡꯉꯦ ꯁꯥꯔꯤꯌꯦ ꯁꯤꯗꯤ ꯃꯨꯜꯂꯦꯀꯣ ꯕꯣꯛ ꯆꯣꯏ ꯃꯍꯥꯎ ꯌꯦꯡꯁꯤ ꯁꯥꯏꯌꯦ ꯆꯤꯛꯄ ꯉꯝꯗꯦ ꯑꯣꯛꯁꯦ ꯁꯥꯕꯩ ꯑꯣꯛꯀ ꯁꯥꯏꯕ ꯃꯔꯨ ꯊꯦꯡꯅꯉꯥꯏ ꯇꯤꯜꯍꯧꯗꯨꯁꯨ ꯌꯥꯎꯏꯀꯣ ꯆꯦꯂꯦꯟꯖꯇꯣ ꯐꯖꯅ ꯈꯣꯡꯉꯦ ꯌꯨꯝ ꯁꯥꯕꯩ ꯇꯤꯜꯍꯧꯁꯦ ꯊꯨꯝꯕ ꯍꯥꯎꯋꯦ ꯌꯦꯡꯉꯣ
So, last piece. Rồi bạn. Hoa gì? Em hẹn đi sáng quy nhận được. Punishment kay tuhan sige. Hadi Punishment sabro mo daw siya. Sinasabi mo na. Itang saka na hawag ba nang saba, haway saba. Nahal lang ako sa akin kang susang niya. Subside ng puto ko lang. Hindi pa sa tiyan. And tapos mapubay sila siya ko mathangda yen thong masar siya ko. Duga ina matong masar ng marunong tapos siya. Kaya ko nataga yen thongaga aina kena tawani hawlo mo rin tayo haisa. Yen thongay dana matung ga jay loy sar ba man mai bi ba mai ka tana sa ka daw sa to. Dahil na matung ga sa daw. Kaya ko ngay tawra. Tua sa mga tinang gusto di pap dong man. Yan. Ya bro. Nang kang ni ka. Ya bro sing ba. Ngay ta bro. Hoy na. Ito hindi ka. Kumang tayo sabi. Kami na halas lang. Nang kanmang hundred ya. Puhi rong tawa harak tanam ko. Puhi lagi khoi mal. Puhi diliti. Ado kami kalam ba si video ta gat toini. Sigi video ja haidera. Hoi. Kami ta habiramo. Ko de. Khang khangdadi. Kamenda. Kamenda rai ta. Kari challenge tawbe agi do kami ta habiramo magi challenge pasaba mo haijalo. Ka sathi ba challenge sa. Kaya mantra. Video ja. Karo sa. Aigi punishment do kami ta habiro na sana hayo khara hokna haro. Sigi mo kun taramo. Mayam na nusibiduna. Punishment du kamenda habiram mo dum. Ai dum tawngam dum tawra. Tawdabdi yaroy daw natra. Tawdabdi yaroy. Yam sa chimdi harakana. Ado thank you for watching. Bye. Bye.